Hello ma'am puramukpu amukasu hanna ikoknona khoiromjari ma'am ngasigi video sidiko kai video oidoino haigebako aina sum Flipkart tagi ko adum dress kitang order tawebako adum ma'am da haul tawjarake tawbani ngasigi sidi Flipkart haul tawjarake ko aina dress kitang lawjabado ado मैम वीडियो से हौदिंग ममांग को अना मैम सम कहीं है वाफम अमतंग हाइजगेबको है हौजिको मनपुर अवा फिवम मीपुरम खीनाको अदो सिगी मतंगसीको मैम अखोना सूम वीडियो से सेम्बमबुदी थोक्तेबको अखोइसु अवाबद सरुक याजरीनी याजदबदी नतेको नुंगाइ याम साथीनदी नुंगाइतेको हाइनिंगाइ लेते अदोरगसुको मैम अखोइगी यूट्यूब चैनल सिदिको यामना चावमक नतबनिना मचा याम मचा ओइबनिनाको वीडियो से खितंग थांगत्रगदीको अखोइ चैनल से पूरा सिरनेबको अदुदुना अदुगिदमक्ता सूम वीडियो मचा मचा सूम नमजबनेबको थोइदोकना हराउ तयाम्बा अमा अदुबुदी कैसुमसु यावदेको मैम सूम ब्लॉग मचा नोमगी दुम अखोइना नोमगी चंगदबा नुतीगी दुम सिजिनाबको चाक चाबा थोंबा थाकपा अदै इमुंग मनुंगी थबक अमा मचा मचा सिंदे अखोइना खितंग ब्लॉग ओइना सूम नमजरगा अपलोड तौजबनेबको अदो मैम वारौबिरोय हाइना खल्ली अगोंदसु कैसुमबुदी बेड कमेंटबुदी लाक्तेबको लाक्ट्रगसु कमाय हाइनी मी मयामदबुदी लाक्नेबा अदुदुना अइना सुम मयामदा सुम सेंगदोक्चरकपनी चैनल से यामना मचा ओइबनिनाको वीडियो से खितंग खितंग थांगत्रगदी पूरा यामना डाउन चटखिदोरेबको अदुदुना खितंग खितंग दुम थांगचरकपनी मयाम वारौबिरोय हाइना खल्ली अदुदी मयाम अइगी वीडियो से हौरसी अहनबदको अइ मयामदको कुर्ता अमख यंगलकेबको असिसे फजबर अमतंग यंगोबको मैम येंगुने सिगी कुर्ता से को सिगी कुर्ता से फजबरा येंगोबा मुन्ना येंगोबको सिसे अलैबा मानब्रा अतुबा मानब्रा येंगुने यामनदी सांगे आई दुम आदि सेलगा दुम साइड दुम उच्चरमगेबको असिगी कुर्ता से को मैम अइना कुर्ता ओइना लेजबा नतेबको अइना सिसे फ्लिपकार्ट तगी ऑर्डर तौजबनी फुल साड़ी ओइना ऑर्डर तौइनेबको अदो फुल साड़ी की ऑर्डर से प्राइस से क्या पी है मैम साइड तुम उच्चरमगेबको असीसे अइना 633 दुमाइन तौरगा लौगिबनेबको असीसे अइना यामना पामुरेबा सिगी अंगौबा मचुसेको हाइदी सुम कोइबा चटपा खोटपा हाइदी लाइ खुरमबा चटपा मतमदा सुम सेटपा याइनाको अदुदुगी दमक्तेना लौइनेबा से फी ओइना लौइनी फुल साड़ी से अमखक लौबदको फी मीटर 5 मया दुम चनबनी 5 हेनबसु यावबनी वाटपसु यावबनेबको अदो तखिना दुकानदगी फी मीटर से 5 लौबा तारगदी तांगबसु यावि होंगबसु यादो एक्चुअली सिगी फी सिदी अतांगबा फीनेबको अदुना मीटर सुम चनीदी दुम हेनगनी अदुदुना अइना हाइदी साड़ी ओइना लौजरगा अइगी अपाम्बा मओंगदा अइगी अपाम्बा डिजाइन दा सुम तुजाबनी सिगी खुदांगसेको अदो सिसे अइना दुम तुजाबनेबको फी ओइना लौरगा अदो अइका खोलगा दुम तुरिनी अदो दुम फदी फजबनी मैम सेलगा यामना फजै असिसिगी मपानगसेको अइना सिसिगी मनिंगदा फिता दुम फागेना तौबनेबको अदो फिता से फारोगे कइगिनो आइदा लिटपा मतमदको अखोइगी सिगी सगन से हुक्ता बंख लेट्रने जामना कोलादी हुक्ता बनेबा दो हुक्ता देबको अदो हुक्ता द्राबनिना अइना हापरोगे बको अइ दुजामसु आइदी यामना मरी मरांग यावबदो पाम देबको अदुदुना हापचररोगे असिगी खुदांगिसु अइना चोलगा खुदांगे मपादा कुची 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 जावना ला जावबदो अदु याम पामेबको अदुगी दमक्ता लौबनी से पोज यामना फना लाई क्वालिटी सेको अदो सिगी फी से कमाय ना हाइदो दे खंगजद्रेको मपान समायना तवेबको असिसे अइना मपान से आइडियागी सिगी मथुप ताबसे अम्ब्रेला टाइप की ओइना ताहलेबको मथुप से समायना फंदोरकपदो असिसे यामना फजे अदो अइना लिप मतमदसे यामना पक्चेबको अदो मयामना पाम्बिरगदी दुम ऑर्डर तौरगा दुम तुरो असिनी मयाम अइगी अहानबगी ड्रेस ममनसी हारगदी याम फजारे असी अइना कहिंबा सी कुर्ता से लैरु तारगदी दुम 1000 मथदे दुम लाकनिको गाइस खितंग सेविंग तोइनेबा असी अमा लैरेको मयाम मथंग सिदिको मयाम सिगी जीन्स से कोइना फ्लिपकार्ट तगी लौजबनेबको यामना हुममंदा लौबनी असिगी प्राइस से यंगजरकेको मयामदा असिगी प्राइस से को 499 खतनी मैम 500 ना सिगी जिन खोंगा फंगबा काइसे होंगदी होंगबनेबको यामना सिंपल ओइ सिगी फीसिसु को क्वालिटी यामना फैबको अदो सेटपदसु यामना इदी कंफर्टेबल ओइबको अदुदुगा इन लौजबनी से सेलगा को खैगी
ꯇ꯭ꯔꯤꯁꯥꯔꯠ ꯑꯩꯗꯤ oversize ꯒꯨꯝꯕꯁꯨ ꯁꯦꯠꯄ ꯌꯥꯔꯦ ꯑꯗꯨꯒ ꯀꯨꯔꯇꯥꯁꯨ ꯁꯦꯠꯄ ꯌꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯂꯧꯕꯅꯦꯕꯀꯣ ꯏꯆꯝ ꯆꯝꯅ ꯍꯣꯡꯁꯨ ꯍꯣꯡꯉꯦꯅ ꯍꯧꯖꯤꯛꯀꯥꯟ ꯖꯤꯟꯁꯇꯗꯤ ꯌꯦꯡꯉꯨꯅꯦ 1000 ꯃꯊꯪ ꯉꯥꯛꯇꯅꯤꯀꯣ 1000 ꯃꯈꯥꯒꯤ ꯖꯤꯟꯁꯁꯦ ꯑꯗꯨ ꯌꯥꯝ ꯐꯠꯇꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯃꯜꯁꯦ ꯍꯣꯡꯉꯦ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯁ꯭ꯋꯥꯏꯕꯨ ꯆꯠꯊꯣꯛꯄꯗ ꯑꯗꯨꯝ ꯁꯦꯠꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯖꯤꯟꯁꯀ ꯑꯗꯨꯝ ꯍꯥꯏꯗꯤ ꯇ꯭ꯔꯤꯁꯥꯔꯠꯀ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏ oversize ꯌꯥꯝ ꯄꯛꯆꯕꯅꯤ ꯃꯌꯥꯝ ꯁꯦꯠꯄꯗꯁꯨ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯀꯂꯔꯁꯤꯁꯨ ꯌꯥꯝꯅ ꯐꯖꯔꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪꯒꯤꯁꯤꯀꯣ ꯃꯊꯪꯒꯤꯁꯤꯗꯤ ꯑꯩꯅ ꯑꯁꯤꯒꯤ ꯅꯀꯣ ꯑꯩꯗꯤꯅꯦ ꯗ꯭ꯔꯦꯁꯁꯤꯡꯁꯦꯀꯣ ꯂꯩꯕꯁꯤ ꯑꯗꯨꯝ ꯈꯔ ꯍꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯀꯨꯏꯔꯦꯕꯀꯣ ꯀꯨꯏꯕꯗꯨꯒ ꯑꯩꯅ ꯍꯣꯜꯗꯤ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯊꯝꯕꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯇꯟꯖꯥꯁꯦ ꯑꯗꯨꯝ ꯐꯪꯗ꯭ꯔꯕꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯁꯨꯝ ꯏꯔꯥꯡꯒ ꯁꯨꯝ ꯍꯥꯏꯗꯤ ꯄꯥꯎꯒ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯁꯤꯒꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯍꯣꯜ ꯇꯧꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯕ꯭ꯂꯣꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯁꯨꯝ ꯅꯝꯅ ꯁꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯩ ꯃꯇꯝꯗꯣ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯏꯅꯤ ꯑꯁꯤꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯀꯣ ꯁꯤ ꯐꯨꯔꯤꯠꯁꯦ ꯀꯣꯇꯟꯅꯤ ꯄꯨꯔꯥ ꯄꯤꯌꯣꯔ ꯀꯣꯇꯟꯅꯤꯀꯣ ꯁꯤꯁꯦ ꯋꯥꯏꯠ ꯀꯂꯔ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯀꯣ ꯂꯩꯁꯥꯔꯤꯉꯩꯗꯩ ꯋꯥꯏꯠꯒꯨꯝꯕ ꯕ꯭ꯂꯦꯛꯒꯨꯝꯕ ꯑꯆꯝꯕ ꯐꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯃꯧ ꯑꯣꯏꯔꯛꯄꯗꯩꯗꯤ ꯃꯌꯥꯝꯅ ꯉꯥꯡꯃꯟꯗꯅꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯑꯖꯥꯕ ꯐꯤ ꯌꯥꯝ ꯁꯦꯠꯂꯦ ꯍꯧꯖꯤꯛꯁꯨ ꯉꯁꯪ ꯉꯥꯡꯕꯅꯤ ꯁꯦꯠꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯁꯤꯁꯦ ꯌꯥꯝꯅ ꯐꯩ ꯄꯤꯌꯣꯔ ꯀꯣꯇꯟꯅꯤ ꯁꯤꯁꯦ ꯄ꯭ꯔꯥꯏꯁꯁꯨ ꯌꯥꯝ ꯍꯣꯡꯕꯅꯦꯕꯀꯣ ꯑꯁꯤꯁꯦ ꯁꯨꯝ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯁꯦꯠꯂꯗꯤ ꯌꯥꯝꯅ ꯅꯥꯟꯒꯗꯕ ꯐꯤꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯁꯨꯝ ꯖꯤꯟꯁꯒꯨꯝꯕꯒ ꯑꯗꯨꯝ ꯁꯦꯠꯂꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ 382ꯅꯤ ꯄꯨꯔꯥ 382 ꯈꯛꯇꯅꯤ ꯌꯥꯝꯅ ꯍꯣꯡꯉꯤꯕꯀꯣ ꯁꯤ ꯐꯤꯁꯦ ꯌꯥꯝ ꯐꯩ ꯂꯤꯠꯂꯒꯁꯨ ꯌꯥꯝꯅ ꯐꯖꯩꯀꯣ ꯑꯩ ꯖꯤꯟꯁ ꯑꯩꯒꯤ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯑꯩꯒꯤ ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯗꯨꯒ ꯁꯦꯠꯂꯁꯨ ꯑꯗꯨꯝ ꯄꯛꯆꯔꯅꯤ ꯑꯁꯤꯁꯦ ꯑꯩꯗꯤ ꯁꯤꯝꯄꯜꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩꯕꯀꯣ ꯁꯤꯝꯄꯜ ꯗ꯭ꯔꯦꯁꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯌꯥꯝ ꯉꯥꯎꯖꯩ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯤꯅꯤ ꯑꯗꯣ ꯈꯤꯇꯪ ꯕꯣꯗꯤꯁꯦ ꯈꯤꯇꯪ ꯆꯥꯎꯔꯦ ꯑꯩꯅ ꯁꯨꯝ ꯇꯥꯏꯁꯜꯂꯦꯕꯀꯣ ꯁꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯂꯤꯠꯂꯒ ꯐꯖꯩ ꯑꯩ ꯁꯨꯝ ꯂꯤꯠꯂꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯁꯨꯃꯥꯏꯅ ꯍꯣꯜ ꯇꯧꯕꯁꯦꯀꯣ ꯑꯍꯥꯟꯕꯅꯤꯀꯣ ꯉꯥꯡꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯅꯣꯛꯅꯅꯤꯡꯉꯝꯒꯅꯤꯕꯀꯣ ꯑꯩꯒꯤ ꯋꯥ ꯈꯨꯉꯥꯡꯁꯤꯒ ꯑꯩ ꯌꯥꯝꯁꯨ ꯍꯩꯇꯦ ꯈꯪꯗꯦꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯃꯤꯍꯨꯟꯒꯁꯦ ꯆꯣꯡꯉꯦ ꯋꯥ ꯉꯥꯡꯕꯁꯦ ꯈꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯤꯁꯦ ꯌꯥꯝꯗꯦꯕꯀꯣ ꯈꯔꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯅꯤꯔꯛ ꯁꯤꯖꯤꯟꯅꯧꯔꯃꯤꯅ ꯍꯣꯜ ꯇꯧꯕꯗꯣ ꯏꯀꯥꯏꯖꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦꯀꯣ ꯐꯨꯜ ꯁꯥꯔꯤꯅꯤꯀꯣ ꯁꯤ ꯐꯨꯜ ꯁꯥꯔꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯀꯨꯔꯇꯥ ꯗꯤꯖꯥꯏꯟ ꯑꯅꯥꯟꯕ ꯌꯥꯝ ꯐꯖꯕꯀꯣ ꯍꯥꯏꯗꯤ ꯐ꯭ꯔꯣꯛ ꯇꯥꯏꯞꯀꯤ ꯌꯥꯝ ꯎꯈꯤꯕꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯗꯣ ꯇꯨꯒꯦ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯣ 2500ꯒ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯇꯥꯡꯃꯟꯕꯗꯨꯒ ꯑꯩꯅ ꯁꯤꯁꯦ ꯑꯣꯔꯗꯔ ꯇꯧꯔꯤꯅꯤ ꯁꯤꯁꯦ ꯇꯨꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤ ꯐꯤꯗꯤ ꯑꯩ ꯑꯗꯨꯝ ꯑꯁꯦꯡ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯐꯔꯒꯗꯤ ꯐꯩ ꯐꯠꯇ꯭ꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯅꯀꯣ ꯑꯁꯤꯒꯤ ꯐꯤꯁꯦ ꯑꯩ ꯌꯥꯝ ꯐꯠꯇꯦꯕ ꯌꯥꯝ ꯄꯥꯝꯁꯜꯂꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯇꯨꯅꯤꯡꯗꯔꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯊꯝꯃꯤꯅꯤ ꯑꯗꯣ ꯇꯨꯔꯛꯀꯅꯤ ꯇꯨꯕꯒ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ ꯑꯣꯟꯂꯤ 359 ꯈꯛꯇꯅꯤ 360 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯗꯨꯝ ꯀꯂꯔꯗꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯀꯦꯃꯦꯔꯥꯗꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯦ ꯑꯁꯤ ꯂꯤꯠꯂꯒꯁꯨ ꯌꯥꯝ ꯐꯖꯅꯤꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯐꯤꯁꯦꯀꯣ ꯈꯤꯇꯪ ꯄꯥꯝꯃꯟꯈ꯭ꯔꯕꯗꯨꯁꯨ ꯌꯥꯝ ꯄꯥꯏꯌꯦꯕ ꯁꯤ ꯌꯥꯝ ꯄꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯎꯔꯦꯕꯀꯣ ꯍꯥꯏꯗꯤ ꯄꯥꯝꯃꯟꯈꯤꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯇꯨꯅꯤꯡꯕꯁꯦ ꯇꯜꯂꯕ ꯑꯗꯨꯗꯨꯒꯤ ꯇꯨꯗꯅ ꯑꯗꯨꯝ ꯊꯝꯃꯤꯅꯦ ꯑꯗꯣ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯐꯖꯕ ꯑꯃꯁꯨ ꯑꯩꯅ ꯈꯜꯂꯒ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯃꯌꯥꯝ ꯃꯊꯪ ꯇꯨꯔꯒꯗꯤ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯐꯤꯁꯤꯡꯁꯦꯀꯣ ꯑꯩꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯂꯧꯖꯕ ꯗ꯭ꯔꯦꯁꯁꯤꯡꯁꯦ ꯌꯥꯝꯅꯕꯨꯗꯤ ꯌꯥꯝꯕ ꯅꯠꯆꯗꯦꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯍꯦꯟꯖꯟꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁꯇꯣ ꯌꯥꯝꯅ ꯇꯥꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗꯀꯣ ꯉꯁꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯗ꯭ꯔꯦꯁ ꯈꯔ ꯍꯣꯜ ꯇꯧꯖꯔꯤꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯁ ꯍꯣꯜ ꯇꯧꯖꯕꯁꯤꯀꯣ ꯑꯩ ꯑꯃꯨꯛ ꯇꯧꯖꯗ꯭ꯔꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯨ ꯌꯥꯝ ꯍꯩꯖꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯅꯣꯛꯅꯕꯤꯔꯛꯀꯅꯨ ꯑꯗꯨꯝ ꯍꯩ ꯍꯥꯏꯖꯟꯕꯤꯔꯣ ꯃꯊꯪꯗꯩꯗꯤ ꯑꯩ ꯁꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯡꯁꯤꯗꯤ ꯌꯥꯝꯅꯕꯨꯗꯤ ꯇꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯁꯤꯝꯄꯜꯗ ꯑꯩꯗꯤ ꯑꯗꯨꯝ ꯈꯔ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯠꯄꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ ꯌꯥꯝꯅ ꯗꯤꯖꯥꯏꯟ ꯌꯥꯎꯕ ꯁꯦꯠꯄꯗꯩꯗꯤ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯁꯤꯝꯄꯜꯁꯤꯡꯁꯦ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯀꯨꯔꯇꯥ ꯑꯉꯧꯕꯁꯦ ꯑꯁꯤꯁꯨ ꯑꯩꯅ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯀꯣ ꯑꯩꯅ ꯇꯨꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯄꯅꯦ ꯑꯗꯨꯒ ꯂꯣꯏꯕꯒꯤ ꯐꯤꯅꯤꯁꯤꯡꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯎꯠꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝꯅ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯐꯤꯁꯤꯡꯁꯦ ꯌꯥꯝꯅꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯤꯔꯣꯟꯁꯤꯡꯁꯨ ꯌꯦꯡꯍꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯅꯧꯅ
ꯆꯪꯕꯤꯔꯛꯄ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯊꯦꯡꯛ ꯌꯨ